ꯆꯥꯅꯛꯌꯅ ꯍꯥꯏꯔꯝꯃꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯆꯝꯕ ꯑꯃꯗꯤ ꯑꯌꯨꯡꯕ ꯄꯥꯝꯕꯤ ꯀꯛꯊꯠꯄ ꯌꯥꯡꯏ, ꯑꯗꯨꯒ ꯑꯈꯣꯏꯕ ꯄꯥꯝꯕꯤꯗꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯕ ꯀꯔꯤꯒꯤ ꯐꯠꯇ꯭ꯔꯤꯕꯅꯣ, ꯑꯃꯗꯤ ꯑꯐꯕ ꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯥꯁꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ, ꯑꯗꯨꯒ ꯍꯥꯏ, "ꯃꯥꯁꯇꯔ, ꯑꯩ ꯌꯥꯝꯅ ꯆꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃꯅꯤ꯫ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯃꯤ, ꯃꯥꯁꯇꯔꯅ ꯑꯩꯒꯨꯝꯅ ꯆꯝꯕ ꯉꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯁꯇꯔꯅ ꯎꯔꯝꯗꯕ ꯌꯥꯏ꯫ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ, ꯄꯨꯝꯅꯃꯛꯄꯨ ꯍꯔꯥꯎꯅ ꯊꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯅꯕꯇ ꯍꯣꯠꯅꯩ꯫ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯃꯤ, ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ꯫ ꯌꯨꯝꯒꯤ ꯃꯤ ꯐꯥꯎꯕꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯦ꯫ ꯌꯨꯝꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯗ ꯇꯧꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯍꯪꯗꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯕꯛꯁꯨ ꯑꯩꯅ ꯌꯥꯝꯅ ꯁꯨꯏ, ꯌꯨꯝꯒꯤ ꯋꯥꯁꯨ ꯇꯥꯏ, ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯏ, ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯀꯥꯟꯅꯕꯇ ꯊꯤꯗꯨꯅ ꯂꯩ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯉꯣꯟꯗꯇ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣ?" ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯑꯆꯝꯕ ꯑꯃꯗꯤ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ? ꯑꯁꯦꯡꯕꯗꯗꯤ ꯅꯪ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ." ꯋꯥꯁꯤ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯁꯇꯔꯅ ꯍꯥꯏꯕ ꯇꯥꯔꯤ꯫ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ, ꯑꯗꯨꯒ ꯃꯤꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯝꯗꯤ ꯃꯤꯅꯁꯨ ꯑꯩꯕꯨ ꯍꯔꯥꯎꯍꯟꯅꯕꯒꯤ, ꯑꯃꯗꯤ ꯑꯩꯒꯤ ꯋꯥ ꯇꯥꯅꯕ, ꯑꯩꯒꯤ ꯏꯖꯠ ꯇꯧꯅꯕ, ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯈꯪꯅꯕ, ꯑꯃꯗꯤ ꯃꯤꯅ ꯑꯩꯕꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯕ." ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯤꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯃꯔꯝꯗꯤ ꯅꯪꯕꯨꯁꯨ ꯑꯇꯣꯞꯄꯅ ꯍꯔꯥꯎꯍꯟꯅꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯒꯤ ꯃꯐꯝꯗꯒꯤ ꯊꯤꯔꯤ꯫ ꯅꯪ ꯑꯇꯣꯞꯄꯒꯤ ꯃꯤꯠꯌꯦꯡꯗ ꯑꯐꯕ ꯃꯤ ꯑꯃꯅꯤ, ꯑꯃꯗꯤ ꯃꯤꯅ ꯅꯪꯕꯨ ꯐꯅ ꯁꯣꯜꯍꯟꯅꯕꯒꯤ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤ ꯑꯇꯣꯞꯄꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯃꯔꯝꯗꯤ ꯖꯍꯥ ꯃꯤꯅ ꯖꯍꯥ ꯍꯥꯏꯔꯕꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯂꯩꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯁꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ꯫ ꯍꯧꯖꯤꯛ ꯑꯩ ꯅꯪꯉꯣꯟꯗ ꯍꯩꯅꯕꯤ ꯈꯔ ꯍꯥꯏꯒꯦ, ꯅꯪ ꯑꯃꯗꯤ ꯅꯪꯒꯨꯝꯅ ꯏꯁꯥꯕꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯍꯩꯅꯕꯤ꯫ ꯑꯍꯥꯟꯕ ꯍꯩꯅꯕꯤ: ꯃꯁꯥꯕꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯐꯕꯇ ꯇꯧꯏ ꯍꯥꯏꯕ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯩ, ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯃꯊꯧ ꯇꯥꯕ ꯇꯥꯗꯕ ꯊꯤꯗꯅ꯫ ꯑꯅꯤꯁꯨꯕꯗ, ꯃꯁꯥꯕꯨ ꯑꯐꯕ ꯃꯤꯅꯤ ꯈꯟꯕ ꯃꯤ ꯑꯇꯣꯞꯄꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄꯅ ꯍꯔꯥꯎꯅꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯩ, ꯑꯇꯣꯞꯄꯅ ꯎꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯁꯥꯕꯨ ꯑꯐꯕ ꯃꯤꯅꯤ ꯈꯟꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯁꯤꯡꯕꯨ, ꯑꯋꯥꯠꯄꯁꯤꯡꯕꯨ ꯈꯨꯝꯖꯤꯜꯂꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄꯁꯤꯡꯕꯨ, ꯑꯁꯣꯏꯕꯁꯤꯡꯕꯨ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯤꯅ ꯅꯣꯛꯅꯕꯤꯅꯤ, ꯏꯀꯥꯏꯕ ꯄꯤꯅꯤ, ꯃꯉꯣꯟꯗ ꯁꯥꯎꯒꯅꯤ, ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯁꯣꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯤꯁꯨꯕꯗ, ꯑꯐꯕ ꯃꯤ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯁꯥꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯤꯅꯤ ꯈꯟꯈꯤꯅꯤ, ꯂꯣꯏꯅꯅ ꯃꯤꯁꯤꯡ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯣꯏ꯫ ꯃꯉꯥꯁꯨꯕꯗ, ꯑꯐꯕ ꯃꯤꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯍꯔꯥꯎꯍꯜꯂꯒ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯒ ꯅꯪꯅ ꯈꯜꯂꯝꯒꯅꯤ, ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯐꯕ ꯋꯥꯅꯤ, ꯑꯐꯕ ꯉꯥꯛꯇꯅꯤ, ꯃꯁꯤꯕꯨ ꯇꯧꯕꯗꯤ ꯑꯐꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯑꯐꯕꯅꯤ ꯈꯟꯕ ꯃꯤ ꯅꯨꯡꯗꯗꯤ ꯃꯁꯛ ꯑꯃ ꯇꯣꯉꯥꯜꯂꯤ, ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯝꯊꯥꯛ ꯇꯧꯒꯜꯂꯤ, ꯃꯔꯝꯗꯤ ꯑꯐꯕ ꯁꯥꯕꯗ ꯑꯇꯣꯞꯄꯒꯤ ꯐꯠꯇꯕꯁꯨ ꯈꯨꯝꯖꯤꯜꯂꯤ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯂꯣꯏꯅꯕꯁꯤꯡꯒꯤ ꯑꯁꯣꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯃꯗꯤ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯕꯕꯨ ꯍꯔꯥꯎꯅꯕꯒꯤ ꯇꯧꯏ꯫ ꯑꯅꯤꯁꯨꯕꯗ, ꯑꯇꯣꯞꯄꯕꯨ ꯍꯔꯥꯎꯅ ꯊꯝꯅꯤꯡꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯗꯤ ꯊꯕꯛ ꯀꯌꯥꯕꯨ ꯍꯥꯏꯗꯣꯛꯇꯅ ꯊꯝꯃꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯐꯕ ꯃꯤ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯤꯡꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ, ꯃꯍꯥꯛ ꯃꯁꯥꯒꯤ ꯊꯕꯛꯄꯨ ꯑꯇꯣꯞꯄꯗ ꯇꯧꯍꯟꯕꯗ ꯆꯤꯡꯅꯒꯜꯂꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯍꯩ ꯑꯁꯤꯡ ꯁꯥꯅꯕ ꯍꯣꯠꯅꯩ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯕꯨ ꯊꯥꯒꯠꯁꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯨ ꯇꯧꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯔꯤꯁꯨꯕꯗ, ꯃꯁꯥꯕꯨ ꯑꯐꯕꯅꯤ ꯈꯟꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯕꯒꯤ ꯈꯜꯂꯒ ꯇꯧꯏ, ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯏ, ꯎꯠꯄꯗꯤ ꯎꯠꯂꯤ, ꯂꯣꯏꯅꯅ ꯃꯤꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯈꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤꯁꯨ ꯃꯇꯦꯡ ꯇꯧꯅꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯇꯧꯔꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯦꯡ ꯐꯪꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯃꯜ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯏ꯫ ꯃꯉꯥꯁꯨꯕꯗ, ꯃꯁꯥꯕꯨ ꯑꯐꯕꯅꯤ ꯈꯟꯕ ꯃꯤ ꯑꯇꯣꯞꯄꯕꯨ ꯉꯝꯃꯣꯏ ꯍꯥꯏꯕ ꯉꯝꯗꯦ, ꯑꯇꯣꯞꯄꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯁꯥꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯦ꯫ ꯇꯔꯨꯛꯁꯨꯕꯗ, ꯃꯍꯥꯛꯄꯨ ꯄꯨꯝꯅꯃꯛꯅ ꯄꯥꯝꯕ, ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯇꯣꯞꯄꯒ ꯇꯤꯟꯅꯕ ꯉꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯁꯇꯔꯗ ꯍꯪꯂꯛꯏ,
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯐꯕ ꯑꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯣ ꯍꯥꯏꯕ꯭ꯔꯥ? ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯐꯠꯇꯕ ꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝꯅ ꯑꯐꯕ ꯃꯤꯁꯨ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ. ꯃꯤ ꯑꯃꯅ ꯀꯔꯝꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯇꯥꯏ? ꯅꯪ ꯑꯐꯕ ꯑꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯆꯌꯦꯠꯅꯕ ꯃꯤ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯏ. ꯆꯌꯦꯠꯅꯕ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯑꯐꯕ ꯑꯣꯏꯅ ꯎꯠꯄꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯦ. ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ. ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯏ ꯃꯍꯥꯛ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ. ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ. ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨ ꯃꯁꯥꯅ ꯉꯥꯛꯄ ꯉꯝꯃꯤ. ꯆꯌꯦꯠꯅꯕ ꯃꯤ ꯃꯁꯥꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯋꯥꯠꯄꯁꯤꯡꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯃꯊꯛꯇ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ. ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯌꯨꯝꯁꯨ ꯑꯋꯥꯕ ꯇꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ. ꯑꯣꯏꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯡꯅ ꯁꯥꯎꯅꯤꯡꯕꯁꯨ. ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛꯁꯤ ꯈꯪꯏ. ꯃꯇꯥꯡ ꯑꯁꯤ ꯃꯁꯥꯒꯤꯇ ꯈꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕꯁꯤꯡ ꯇꯧꯕꯒꯤꯅꯤ. ꯃꯔꯝꯗꯤ ꯅꯪ ꯕꯨꯗꯙ ꯅꯠꯇꯦ. ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝ-ꯄꯥꯝꯗ ꯂꯩꯇꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯅꯠꯇꯦ, ꯀꯅꯥꯗꯒꯤꯁꯨ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ. ꯅꯪ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯤ. ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯆꯝꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄꯕꯨ ꯍꯔꯥꯎꯅꯕꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯗꯨꯅꯇ ꯂꯩꯒꯅꯤ. ꯃꯔꯝꯗꯤ ꯃꯤꯗꯤ ꯍꯔꯥꯎꯍꯜꯂꯤꯉꯩ ꯄꯦꯜꯂꯣꯏ, ꯃꯗꯨ ꯅꯪꯅ ꯉꯝꯂꯣꯏ. ꯃꯔꯝ ꯑꯁꯤꯅ ꯅꯪ ꯋꯥꯗꯨꯅꯇ ꯂꯩꯒꯅꯤ. ꯃꯤꯁꯛ ꯑꯗꯨꯅ ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯇꯧꯒꯅꯤ, ꯄꯨꯝꯅꯃꯛꯄꯨ ꯍꯔꯥꯎꯍꯟꯒꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯈꯟꯕ ꯃꯤ. ꯑꯍꯥꯟꯕꯗꯗꯤ ꯕꯨꯗꯙ ꯑꯣꯟꯕ ꯇꯥꯒꯅꯤ. ꯑꯗꯨꯕꯨ ꯕꯨꯗꯙ ꯑꯣꯟꯕ ꯄꯨꯝꯅꯃꯛꯀꯤ ꯁꯛꯇꯤ ꯅꯠꯇꯦ. ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕꯕꯨ ꯊꯥꯖꯕ ꯇꯥꯒꯅꯤ. ꯑꯗꯨꯒ ꯅꯁꯥꯕꯨ ꯃꯤꯒꯤ ꯃꯈꯥꯗ ꯊꯝꯕ ꯑꯃꯗꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅ ꯑꯐꯕ ꯈꯜꯂꯁꯨ ꯐꯠꯇꯕ ꯈꯜꯂꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯐꯩ. ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯃꯁꯥꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯛꯅꯕ ꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕꯅ ꯃꯥꯡꯗ ꯊꯝꯃꯤ. ꯃꯁꯤꯒꯤ ꯑꯔꯊ ꯑꯇꯣꯞꯄꯒꯤ ꯃꯊꯧ ꯇꯥꯕꯕꯨ ꯅꯝꯊꯔꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕ ꯅꯠꯇꯦ. ꯑꯇꯣꯞꯄꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡꯗ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯦ. ꯑꯇꯣꯞꯄꯒꯤ ꯇꯁꯦꯡꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯣꯡꯊꯣꯔꯛꯏ. ꯂꯩꯖꯗꯕ ꯃꯇꯦꯡ ꯃꯊꯧ ꯇꯥꯕꯁꯤꯡꯗꯁꯨ ꯃꯁꯥꯒꯤ ꯑꯉꯝꯕ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯇꯧꯏ. ꯃꯈꯣꯏ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯈꯣꯏꯗ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯈꯪꯏ. ꯄꯥꯡꯒꯜ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡꯁꯨ ಚಾಂಗ್ ꯅꯥꯏꯅ ꯊꯝꯃꯤ. ꯃꯔꯝꯗꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯕ ꯃꯤ ꯑꯃꯅ ꯀꯔꯝꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯆꯌꯦꯠꯅꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯏ. ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯑꯐꯕꯅꯤ ꯈꯟꯕ ꯃꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯩ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕ ꯇꯥꯏ. ꯑꯅꯤꯁꯨꯕꯗ ꯆꯌꯦꯠꯅꯕ ꯃꯤ. ꯃꯍꯥꯛ ꯋꯥ ꯑꯁꯤ ꯈꯪꯏ ꯃꯗꯨꯗꯤ ꯃꯤꯕꯨ ꯍꯔꯥꯎꯍꯟꯕ ꯉꯝꯃꯣꯏ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯥꯕ ꯃꯤ ꯑꯗꯨꯗ ꯍꯔꯥꯎꯍꯜꯂꯤ. ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈꯪꯕꯤꯕ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ. ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯧꯑꯣꯏꯗꯕ ꯃꯤ ꯑꯗꯨꯒ ꯂꯥꯞꯊꯣꯛꯄꯗꯁꯨ ꯌꯥꯝꯅ ꯌꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ. ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀ ꯍꯦꯛ ꯌꯨꯝ ꯊꯪꯅꯕ ꯅꯠꯇ꯭ꯔꯒ ꯅꯛꯅꯕ ꯑꯣꯏꯔꯒꯁꯨ. ꯃꯔꯝꯗꯤ ꯑꯇꯣꯞꯄꯕꯨ ꯍꯔꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯂꯩꯇꯕꯅ. ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯔꯝ ꯂꯩꯇꯕꯗ ꯑꯋꯥꯕꯗꯒꯤ ꯃꯁꯥꯕꯨ ꯀꯜꯂꯤ. ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯑꯐꯕꯅꯤ ꯈꯟꯕ ꯃꯤ ꯃꯤꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯕꯨ ꯑꯋꯥꯕꯅ ꯉꯜꯂꯤ. ꯑꯗꯨꯕꯨ ꯆꯌꯦꯠꯅꯕ ꯃꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯍꯤꯡꯏ. ꯑꯇꯣꯞꯄꯕꯨ ꯄꯦꯜꯍꯟꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯇꯦ. ꯃꯁꯤꯒꯤ ꯑꯔꯊ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯕꯨ ꯑꯌꯦꯠꯄ ꯑꯣꯏꯍꯟꯕ ꯅꯠꯇꯦ. ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯅ ꯅꯤꯡꯇꯝꯅ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅ ꯍꯤꯡꯏ. ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯃꯍꯥꯛ ꯈꯪꯏ. ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯃꯁꯥꯕꯨ ꯌꯥꯝꯅ ꯊꯥꯖꯩ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯃꯊꯧ ꯇꯥꯗꯦ. ꯃꯥꯁꯇꯔꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯈꯔ ꯍꯪꯏ. ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕꯅꯤ ꯈꯜꯂꯒꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯧ. ꯑꯍꯥꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤꯕꯨ ꯁꯦꯝꯂꯤꯕ꯭ꯔꯥ? ꯑꯗꯨꯒ ꯁꯦꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯁꯦꯝꯗ꯭ꯔꯤꯕꯅꯣ? ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯈꯔ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯅꯪꯅ ꯈꯪꯂꯛꯀꯅꯤ ꯅꯪꯅ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯁꯦꯝꯗꯕꯒꯤ ꯃꯔꯝ. ꯃꯤꯕꯨ ꯄꯦꯟꯅꯕ ꯍꯣꯠꯅꯕꯅ, ꯑꯇꯣꯞꯄꯒꯤ ꯃꯥꯡꯗ ꯑꯐꯕ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅ, ꯅꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕꯅ ꯅꯪꯅ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ. ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯆꯌꯦꯠꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ. ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯇꯔ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯈꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯜ ꯌꯥꯝꯂꯕ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯃꯥꯁꯇꯔꯗ ꯈꯨꯔꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯈꯔ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯃꯊꯪꯗꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ.